ngashi ayuk amukka hanna kuki militant singna Moreh de leiriba Manipur State Police Commando singda nongmai amade bom yauna landarakhre mafam adudagi fangba pauna hai thaudoga ngasi ayuk pung 6:30 rom tarakpada thokibane kuki militant singna tongan ba mafam singda leiriba Manipur Police Commando singi leifamda afaba makhalgi khutlai sing sizinaduna landarakhibani haire kuki militant singa landarakpa tuda mortar cell na chungbasu sizinaki haire haujuk fawbagi oinadi State Police Commando singi maikaida thoidokpa sokopan yaubagi paulete adumangpu Manipur Police Commando gi gari amate akaya toy thokle haire सिलेगा सिलेगा पार काम में से जब लाते कितना सच्चो अब देख कभी पार Kali jumlah malah yang ओ आ